ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯕ ꯐꯥꯎꯕꯗ ꯄꯥꯜꯂꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ? ꯀꯨꯀꯤꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯗꯥꯡꯕꯟ, ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯕ ꯐꯥꯎꯕꯗ ꯄꯥꯜꯂꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯃꯈꯥꯏ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯗꯥꯡꯕꯟ ꯃꯍꯥꯗꯦꯕ ꯆꯤꯡꯊꯛꯇ ꯑꯃꯗꯤ ꯁꯤꯡꯗꯥ ꯄꯥꯔꯠ 1ꯒꯤ ꯍꯧꯖꯤꯛꯅ 7ꯁꯨꯕ MR ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯃꯐꯝꯗꯁꯨ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 1ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯃꯈꯥꯏ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯁꯨ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯄꯗꯒꯤ ꯀꯧꯇ꯭ꯔꯨꯛꯇ ꯃꯃꯥ ꯃꯆꯥ ꯁꯣꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯃꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯃꯨꯛ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯤꯑꯣꯏ 3 ꯁꯣꯛꯄꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯣꯏꯔꯛꯄꯗꯒꯤ ꯁꯤꯖꯗ ꯔꯤꯐꯔ ꯇꯧꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯄꯦꯟꯅꯗ꯭ꯔꯕ ꯀꯗꯥꯡꯕꯟꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯀꯗꯥꯡꯕꯟ ꯑꯄꯨꯟꯕ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯟꯇꯤ ꯂꯩꯃꯅ ꯍꯥꯏ ꯁꯦꯞꯇꯦꯝꯕꯔ 1ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯥ ꯄꯨꯟꯅ ꯁꯣꯛꯃꯤꯟꯅꯗꯨꯅ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯃꯨꯛ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯌꯨꯝ ꯑꯃꯗ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯤꯑꯣꯏ 3 ꯁꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯕ ꯐꯥꯎꯕꯗ ꯀꯔꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯆꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯜꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ X ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯄꯣꯁꯠ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ꯫ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯌꯥꯕ ꯉꯝꯂꯣꯏ꯫ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ, ꯇꯣꯉꯥꯟ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯊꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯁꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯄꯣꯁꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗ꯭ꯔꯣꯟ ꯖꯃꯥꯔ ꯊꯝꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯕꯤꯡ ꯆꯠꯊꯕ ꯃꯐꯝꯁꯤꯡꯗ ꯂꯩꯉꯥꯛꯅ ꯁꯤꯒꯅꯦꯜ ꯖꯃꯥꯔ ꯊꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯔꯥꯡ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯔꯥꯡ ꯀꯧꯇ꯭ꯔꯨꯛꯀꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯈꯪꯍꯧꯗꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯣꯛꯇꯨꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯇꯨꯡꯗ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ MLA 10 ꯀꯟꯈꯠꯇꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯅꯝꯊꯅꯕ ꯍꯣꯠꯅꯕꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯀꯣꯏꯅꯅ ꯄꯨꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ MLA 10 ꯀꯟꯈꯠꯇꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯄ ꯄꯥꯝꯂꯕꯗꯤ ꯀꯨꯀꯤ MLA 10ꯗ ꯍꯥꯎꯁꯅ ꯄꯤꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯥ 13 ꯃꯄꯨꯡ ꯐꯥꯔꯕ ꯂꯥꯟ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯍꯤꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯁꯥꯒꯤ ꯐꯨꯔꯨꯞꯀꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯋꯥꯏ ꯃꯥꯡꯂꯛꯂꯕ ꯐꯥꯎꯕ ꯃꯐꯝ ꯈꯨꯗꯤꯡ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯀꯥꯏꯈꯤꯒꯗ꯭ꯔꯥ ꯀꯤꯕꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ꯭ꯔꯒ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯃꯗ ꯃꯧ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫
ꯃꯧ ꯑꯃ ꯃꯁꯥꯒꯤ ꯐꯃꯨꯡꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯤꯅꯕ ꯋꯥꯀꯠꯈ꯭ꯔꯦ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯅꯟꯗꯤ ꯀꯧꯏ, ꯆꯍꯤ 19, ꯃꯄꯨꯔꯣꯏꯕ ꯕꯤꯖꯣꯏ ꯀꯧꯏ꯫ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯕꯗꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯅꯠꯇꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯗ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯊꯥ 13 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯃꯩꯇꯩꯅꯗꯤ ꯂꯥꯟ ꯄꯥꯝꯗꯦ, ꯃꯩꯇꯩ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯆꯪꯂꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯆꯝ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄ ꯀꯌꯥ ꯑꯁꯤꯗꯒꯤ ꯃꯩꯇꯩꯁꯤꯡꯅꯁꯨ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯥꯀꯜ ꯑꯅꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯤ, ꯀꯨꯀꯤꯒꯤꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤ ꯂꯩꯉꯥꯛꯇ ꯇꯥꯟꯒꯗꯕꯅꯤ, ꯑꯗꯨꯁꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯌꯥꯐꯝ ꯊꯣꯛꯇꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯂꯥꯟ ꯍꯧꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯁꯨ ꯆꯠꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯨ ꯆꯠꯅꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟ ꯍꯧꯗꯨꯅ ꯗ꯭ꯔꯣꯟꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ, ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯣꯏꯕꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯑꯃꯗꯤ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤꯅ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯗꯨꯃꯛꯇꯗ ꯁꯦꯟꯇꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ꯫ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗ꯭ꯔꯣꯟꯗꯒꯤ ꯊꯥꯗꯔꯛꯄ ꯕꯣꯝꯅ ꯄꯥꯟꯕꯗꯒꯤ ꯂꯥꯏꯀꯠꯅꯔꯤꯕꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯒꯣꯜ ꯕ꯭ꯂꯦꯗꯔ ꯂꯧꯊꯣꯛꯈ꯭ꯔꯦ, ꯈꯣꯡꯗꯒꯤ ꯕꯣꯝ ꯃꯆꯦꯠ ꯂꯧꯊꯣꯛꯄꯒꯤ ꯑꯣꯄꯔꯦꯁꯟꯁꯨ ꯋꯥꯠꯂꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯟ ꯄꯨꯡ 5:45 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛꯇ ꯕꯣꯝꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕꯤ ꯋꯥꯊꯝ ꯁꯅꯥꯇꯣꯝꯕꯤ, ꯆꯍꯤ 22, ꯑꯄꯣꯛꯄ ꯒꯝꯚꯤꯔꯒꯤ ꯄꯨꯛꯀꯤ ꯁꯔꯨꯛꯇ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯍꯛꯆꯥꯡꯒꯤ ꯒꯣꯜ ꯕ꯭ꯂꯦꯗꯔ ꯁꯣꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯒꯣꯜ ꯕ꯭ꯂꯦꯗꯔ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯛꯆꯥꯡꯒꯤ ꯈꯣꯡꯒꯤ ꯁꯔꯨꯛꯇ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯕꯣꯝ ꯃꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯑꯣꯄꯔꯦꯁꯟ ꯑꯃꯁꯨ ꯋꯥꯠꯂꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯀꯥꯡꯕꯨꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯔꯖꯤꯀꯦꯜ ꯋꯥꯔꯗꯀꯤ ꯕꯦꯗ ꯅꯝꯕꯔ 2ꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯤ ꯋꯥꯊꯝ ꯁꯅꯥꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯃꯁꯥꯃꯛꯅꯁꯨ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯋꯥꯊꯝ ꯁꯅꯥꯇꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯄꯨꯡ 5:45 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯆꯦ ꯁꯅꯥꯇꯣꯝꯕꯤꯅ ꯌꯨꯝꯒꯤ ꯌꯦꯡꯈꯣꯜ ꯃꯌꯥꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯗ꯭ꯔꯣꯟ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯕꯣꯝ ꯊꯥꯗꯔꯛꯈꯤ꯫ ꯕꯣꯝ ꯑꯗꯨꯒꯤ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯃꯆꯦꯅ ꯌꯥꯝꯅ ꯍꯧꯅ ꯀꯞ ꯂꯥꯎꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯆꯦꯒꯤ ꯊꯕꯥꯛꯀꯤ ꯁꯔꯨꯛꯇ ꯁꯣꯛꯇꯨꯅ ꯏ ꯌꯥꯝꯅ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯈꯨꯗꯛꯇ ꯃꯆꯦꯕꯨ ꯄꯝꯈꯠꯇꯨꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯄꯨꯁꯤꯜꯂꯛꯈꯤ, ꯂꯣꯏꯅꯅ ꯏꯃꯨꯡꯗꯒꯤ ꯐꯤ ꯂꯧꯊꯣꯛꯇꯨꯅ ꯏ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯇꯣꯞꯄ ꯐꯤ ꯈꯔ ꯂꯧꯊꯣꯛꯅꯕ ꯆꯪꯕꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯑꯃ ꯑꯃꯨꯛ ꯊꯥꯗꯔꯛꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯪꯒꯜꯒꯤ ꯁꯔꯨꯛꯇ ꯈꯔ ꯁꯣꯛꯈꯤ, ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯌꯨꯝꯒꯤ ꯐꯩꯔꯦꯜꯒꯤ ꯁꯔꯨꯛ ꯁꯣꯛꯄꯗꯒꯤ ꯐꯩꯔꯦꯜꯒꯤ ꯎ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯇꯥꯁꯤꯜꯂꯛꯄꯗ ꯂꯩꯊꯣꯛꯍꯧꯕꯗꯒꯤ ꯀꯌꯥ ꯁꯣꯛꯍꯧꯕꯗꯤ ꯑꯣꯏꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯆꯦꯒꯤ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯄ ꯑꯗꯨꯗ
इमुंग मनुंगी मियोइसिंगा तानादुना खुदक्ता नॉर्थ AOCदा लेबर राज मेडिसिटीदा पुखतुना लाइकन्नकी मसिगी मतुंगदा सीजे हॉस्पिटल रिफर तौरपदगी हौजिक लायेंगदुना लैरिबनी मचेगी पुक्की सरुक्ता बोम मचेना पानबदगी गोल ब्लाडर गी सरुक सोकले हाइना खंगलकपदगी ऑपरेशन तौदुना गोल ब्लाडर लौथोकरे बोम मचेना पानबदगी मचेगी ओइथंगबा खोंगी फैगनगी सरुक्ता फाउदुना चटकी अदुगा हौजिक बोम मचेट अमदी लौथोकपा यादना लैरी मसिगिदमक ऑपरेशन मथौ तारी अदुबु गोल ब्लाडर लौथोकिबगी ऑपरेशन तौबदा ngairibaniना हक्चांगी फिबम खरा फगतलगा मखाताना ऑपरेशन पांगथोक्तुना बोम मचेट लौथोकनी हाइना फोंदोकी महाकना मखाताना हाइ मखोइगी इमुंग अदु महाकी अपोक्पा मपा गंभीर लौमिनी लाइरब इमुंग ओइबना ममा मपाना नोंग नोंगगी अफंग थबक सुरगा युम पुदुना लाकपनी महाकी मचे सनातोंबी खुलखुलदा लैबा 𝗤𝗛𝗞𝗛𝗨 हाई स्कूलदगी मैट्रिक पास तौरबा मतुंगदा मखाताना लाइरिक तंबा ngamdaduna लैरी हौजिक फाउबा मचेना सोकपदगी हॉस्पिटल लायेंगदुना लैरिबा असिदा मिनिस्टर डिंगोगी वाकर कया लाकपीदुना सेल थुंगी मतंग पांगबिरी लेंगाकी माइकैदगिदी हौजिक फाउबगिदी तेंबांग अमता पिरकपा लैत्री लोइनना ngasisu सेंगमाई केंद्रगी MLA ओइबदा नतना सोशल वेलफेयरगी मिनिस्टर ओइना थौपुरिबा हैखाम डिंगो हॉस्पिटल दा लाक्तुना मचेगी हौजिक ओइरिबा फिबम हाक्थेंगना येंगसिनगनी हाइना खंगनबिरकले हाइकी लोइनना मचे अमसुंग महाकपु लाइरिक ताकपी तंबिरकिबा खुलखुल 𝗤𝗛𝗞𝗛𝗨 हाई स्कूलगी हेडमास्टर ओइरिबा हुइद्रोम प्रियोबर्ता मसामक हॉस्पिटल दा लाक्तुना फिबम येंगसिनबिरमी हाइनासु फोंदोखी मखा तारकपा अतोपा पाउदा कुकी मिलिटेंट सिंगना ngarang ahing sugnugi tangjengda drone anirak hanna thajilakpadagi khunjasing mi paiba poknaduna ahing tumna khidre हदक चिन कुकी नार्को टेररिस्ट सिंगना ड्रोन सिजनदुना बोम थाददुना मिहात मिपुन अमदी अमांगता कया थोहलिंगै चरक असिदा कक्सिंग डिस्ट्रिक्ट की सुगनु पुलिस स्टेशन न कोनबा तांजेंग खुंजावरोमदा ngarang ahing चिन कुकी नार्को टेररिस्ट सिंगना ड्रोन थागलकपदगी खुंजासिंग मी पाइबा पोकनादुना ahing तुमना खिद्रे हाइरी खुंजा खरना पाउसे असिदा फोंदोरकपगी मतुंग इना ngarang नुमिदांग पुन 9 रोम ताबा मतमदा सुगनुगा थंगनना लैरिबा तांजेंग खुंजावगी नोंथकी चरुकदा ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯨꯒꯅꯨꯒ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯂꯩꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯗ꯭ꯔꯣꯟ ꯑꯅꯤ ꯊꯥꯖꯤꯜꯂꯛꯈꯤ ꯗ꯭ꯔꯣꯟ ꯑꯅꯤ ꯑꯗꯨꯅ ꯇꯥꯡꯖꯦꯡ ꯈꯨꯜꯒꯤ ꯃꯊꯛꯇ ꯃꯤꯅꯤꯠ 15 ꯔꯣꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈꯤ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯕꯣꯝ ꯊꯥꯗꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ ꯑꯗꯨꯕꯨ ꯗ꯭ꯔꯣꯟ ꯑꯗꯨ ꯃꯤꯅꯤꯠ 15 ꯔꯣꯝ ꯄꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯥꯏꯁꯟ ꯀꯨꯀꯤ ꯈꯨꯟꯔꯣꯝꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤ ꯍꯥꯏꯔꯤ खुंजासिंगना मखा ताना फोंदोरकपगी मतुंग इनदी ड्रोन पाइसिलकपगी खुंजासिंगना मिपाइदुना लैरिङैदा नुमिदांग पुंग 7 मिनिट कोनरोम ताबा मतमदसु अमुक हन्ना ड्रोन अमा अमुक तांजेंग खुलदा पाइसिलकलगा खुल असिदगी सुगनुगी खुलदा अमुक पाइसिनदुना नोंथकी सरुकता कोइपाइ पाइदुना लैकी ड्रोन अदु पुंखाइमुक मयादा अतियागी सरुकसिंगदा पाइदुना लैरमलबा मतुंगदा अमुक हन्ना कुकी खुल लाइसनदा पाइसिनखि हाइरी चिन कुकी नार्को टेररिस्टसिंगना तांजेंग अमसुंग सुगनुदा ड्रोन थागलकलिबा असि सुगनुना चिंगबा मफमसिंगदा नौना नोंथक्तगी बोम थादरकनबगी हारना सर्वे तौथोकपा ओइगनी हाइना थाजनरी मदुना हौजिक सुगनु तांजेंग नापेटना चिंगबा अकोइबदा लैरिबा खुंजासिंग लैताना लैबा ngamdre नुमिदांग हेक यौरपगा अहल लमन नुपी आंगांगसिंग साफगदबा मफमसिंगदा थाइदोक्तुना थंबगी थबक चथरे लोइनाना सिक्युरिटीगी माइकैदगिसु सुगनु अमदी अकोइबदा लैरिबा खुलसिंग ngak chenbagi thabak hanadagi hena kankatle hairi amaromda sugunuga lonariba churachanpur district ki manung chanba lamkhai gi sarukta lairiba laloi amadi dongyang hairiba kuki khulsing asidasu ngasi numit kharni gi mamangdagi bus amadi atai gari na chingba kaya chathok chasin tongduna mi hondok honjin tawbagi mawong manba thabak chathari aduga numidang amasung nongalamdai gi matamda mi langbagi khonjelsu लैरिबा सुगनुगी मियामना ताबा अमसुंग उबा फंगी मरम अदुना करिगुंबा खर सोइदना सुगनु रोमदा चथरकद्रा हाइबगी चिंगनबा लೈ हाइरी।